Naga taruk fakhibagi case Manipur leingakna NIA da sinarakpa leitri. Jun nipan gi hearing da leingakna lokaliba thabaksing CS na khanghalakadabani. Kangpupi district ki leilon baipai da naga micham taruk me 13 da fakraga ngasi phawa thiba khangdana leiribisigi matang da leingakna lokalakliba thabak khudingmak lakliba jun nipan da pangthokkodoriba case asigi hearing da pikhalaknaba High Court of Manipur na state asigi chief secretary da khangan khrei. Chief Justice M.S. Sundaramadi Justice Ahanthem Bimol Singhagi Division Bench Samana Hiramasiga Mari Lainana Public Interest Litigation PIL Amagi hearing Chatharaba Matungda Action Taken Report Pikhalaknaba Khangan Kibani Masida Sunatana Manipur Lengakna case asi NIA da sinare haikhrabasu haujuk phawagi oina cherola mata pirakpa leite haina Deputy Secretary General of India na khangan khrei. Naga Lawyers Association Manipur gi President P. Mark Khapaina file torukpa petition aduda Advocate P. Julius Riang Maina petitioner ki maikai da lepki. High Court na hearing chatharba matungda pawmi singa unabada Advocate Julius Riang Maina hai Naga misam taruk fakhibagi matangda mapung phaba action taken report ama pikhalaknaba Manipur lengaki chief secretary da court na yathang pikre chayol kaya marum thiba khangra leiraklaba naga misam taruk ki leifam khangan binaba PIL adu file tawkhibani me 13 gi matung tarakpada pajin khraba miyoi taruk du hinglibra natraga si khraba haiba kanamatana khangba ngamdana leiri maram aduna pajin khraba miyoi singadugi chap chaba langla langjin khangan binaba High Court of Manipur da PIL file tawkhibani. Advocate Julius Riang Maina makha tan hai Naga misam taruk Fajin kibagi case asi National Investigation Agency NIA da sinare haina mamang da state lengang na laukthokrabasu Deputy Solicitor General of India na di hiramasiga mari lainana NIA da wafam amada khangalakpa leite haina phongdoki. Deputy Solicitor na pikiba warol adu High Court ta mayak sengna record tawdunu leiri. Case asi gi matung tarakpa hearing Jun nipan da sathanaba matam lepkhre. Court ta file tawrakiba petition adugi matung ina May 13 da naga misam taruk na Konsakul village da lohomgi thorum ama yaururaga halakpada Saparmaina police station gi manung channa leiba leilon vaipai da khunja kharana lambi da khamlamki Fajin kraba miyo singadu Mahindra Thar amada haplaga community hall ama tamna puki mathangi ayukta khomliba mamit adu lauthokpa matamda inak nakna Leimakhong Army Headquarters uba phangki makoibu phajiliba miyo singadu gi marakta Leimakhong police outpost ta posting taba Thangminlen koba leilon baipai village tagi miyo ama yaurumba thengnaki punna miyo 19 fabagi manungda nupi sing khandoklaga lengaki school amada matam khara thamki ngayak leiraga amuba machugi pijol setpa khulai paiba kangbu ama laklaga nupi singadu mamit khumjinki amasung gari amada haplaga mafam amada puki nongalaga police ki team ama laklaga makoibo Leimakhong police station da purba matungda Leimakhong Army Hospital da medical examination tawraga thador kibani haina pali